Nupa macha amabu kaptuna halamba Mihatpa puthokpa ngamba mi natraga police department da arambai tengol khura unit na 50,000 pigane haikre UNLF bulana uhanba yaba wahi wata sizinarubagi Manipur gi senior journalist yambem laba lale haina laibak mayam da sengdorakhre lakadoriba BJP na lusingba Manipur gi anauba laingakta NPP na saugatkani haire Manipur da tholiba irang asibu ningthina laksinduna ingtappa hanjilakna bahona de haina NBR na lusingba Manipur laingakta saugatpa tokiba NPP na Manipur gi lakadoriba BJP na lusingba anauba lainga asida amu hanna saugatlani haina NPP Manipur State Unit ki working president MLA Sheikh Nurul Hasan na phongdokre NBR na chief minister gi pham thadokraba matungda state asida holaklaba political gi oiba issue asigi matangda pawmi singa khanana unabada MLA Nurul Hasan wafam ase phongdokibane ST list gi any cookie tribe lokthoknaba Manipur thadau tribe na governor da kansinkhre haide thadau NP gi maikai dagi Manipur gi governor Ajoy Kumar Bala ga unaduna irang mayok nariba state asida schedule tribe ki list gi any cookie tribe lokthoknaba memorandum pisinduna kansinkhre haide governor da pisinkiba memorandum aduda Manipur da santi hanjalakna bagi subject to warol seng yauri loinana Manipur gi schedule tribe ki list gi semjin sajinba any cookie tribe haide pisi lokthokadabani Masina Manipur gi unity amasung integrity da akaiba pibda natana illegal migrants in the national security da asawa secting pi dibani hainusu palli haide CM Biren resign tawkraba matung anauba lusingba puthokpa ngamdre February 12 phawbada assembly samon tawdrabade PR lakpagi phibamda leire haide Chief Minister N Biren Manipur gi governor Ajoy Kumar Bala da mahaki resignation gi serol pisin kraba matung haujuk phawbagi oina BJP gi MLA singi marakta yasinaba lusingba ma puthokpa ngamdre Indian Constitution gi article 356 ki matungina assembly session tha taru ki manungda kaudaba tarbadi masa matomta president rule lakpagi phibamda leire haujik leiriba taragani thoi suba Manipur legislative assembly ki taruk suba session adu mamang sahi 2024 gi august tarani thoida adjourn tawkhibana tangai fadana tha asigi taragani thoi phawbugi manungda assembly mi phamasi samon tawgadabani adubu haujuk phawbu yasinabu lusingba ama puthokpa ngamdabana yamna arubu phibamda leire masina maram oiraga party ki central leaders sing yauna lakadori pungni phunifan ki manungda Manipur natraga Manipur gi wangmada BJP gi legislature singi oiba mifam ama pangthoklaba yai haide bom thamjilambagi mayokta wakan mifam sathakre kangempali huidrom lekai dalaiba konjengbum jeten chahi yangkhai gatret apokpa leikidraba konjengbum chawbu yumgi thongalda ngarang ayuk sakhangdaba singna bom thamjilambagi thawong yaningdaba phongdoktuna leikai gi mera paibi singna kangempali yumjaw lairembi gi community hall da wakan mifam phamkhre wakan mifam adada kangempali huidrom lekai yumjaw lairembi welfare apunba mera paibi gi secretary khuraijam ongbi rohini na ongdokibada ngarang ayuk konjengbam jiten gi yumgi thongalda bom thamjilambagi thawong laikai asigi mera paibi singna condemn tawi nungainadaba yanadaba leirabasu yumlakta bom thamjilamba sina kariguma pokhairatuna chamjaraba miyam soglabadi madugi thawda kanana pugani matungda singba thaba asi tawbiganu haina supongdokhe ining thaw leisemba sanajawbana Rajya Sabha da merger agreement gi wafam puthokre loina na 80 gi lusing purel korongan bana thagat wahai kya thamlakre president rule thamgadabani chief minister anaubo sinbada khenaba leiroi haina kukijo organization singna phongdokre chief minister nongthomba Biren CM phamdagi resign tawkrabasu tampaki MLA nifu maksap manabana president rule thambana tana anauba chief minister ama sinbada leiriba phibam asida ahongba leiroi haina committee on tribal unity kotu gi wangangloi NG Lunkipgena phongdokre Indian Express na lobo interview amada NG Lunkipgena hai kumja 2023 gi May ahomdagi Manipur da irang hek tholokpadagi chief minister nongthomba Biren pham thadoknaba kukijo leader singna demand tawduna lakpane Kangpokpi district ta base tawba kukijo organization singi umbrella group ama oireba kotu gi wangangloi asina hai chief minister nongthomba Biren pham thadoklaga leiriba conflict ase hekta loisilagani habalaite maramasina center na puksel sengna democratic institution amu hana lehanna bahona gadabani haina su phongdokhe congress no Manipur da PR lakpa pamde haina ke Mega Chandra na phongdokre Manipur Pradesh Congress Committee MPCC gi president kaisa Mega Chandra gi maikai dagi Manipur miyam gi mahut sinduna Congress party na Manipur da center na president rule thamna bahona bugi mayokta leigani haide Congress lusing basina social media blog X ta thagatpa warolamada MPCC na Manipur da center na president rule thamna bahonaba natraga Manipur legislative assembly bu suspended animation na thamna bahonaba su yaroi Congress party gi apambadi miyamna mikhal tawduna khanba MLA sing asigi marakta gi lusingba khallaga state ki interest democracy nga kadaba sarkar ama lehanbaduni haide CM resign tawkraba matung Valley area da security ki phibam hanadagi hena kan khathankre Chief Minister N Biren resign tawkraba matung emergency and crisis management gi sarog
ꯑꯗꯨꯒ ꯃꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯕꯦꯂꯤꯒꯤ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡꯁꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯁꯅꯆꯤꯡꯕ ꯈꯣꯡꯖꯪꯁꯤꯡ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯂꯩꯕꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯣꯟ ꯍꯦꯟ ꯖꯥꯃꯔ ꯌꯥꯎꯅ ꯑꯍꯦꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯌꯥꯎꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯖꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯚꯦꯍꯤꯀꯜꯁꯤꯡꯁꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯔꯤ